nganba ashum tabli sang silak paduda thongzil do kan silakli mani he kan sinbaga hangdun leiramba thongdo masha mathanda gam launa lon sinjaki hana kari gumba akiba thodo kharadi thoklagani khanbada thoini hena pakhat padi phawrudi kadu hek sanglakpaga uri asyawa phamunga naknana thariba mingsel dugi mamangda maya anganga masugi phurit anganga masugi fanek mapo kaiduna setuna ningthi jana lairibado nganba makhuta pairak liba phijeto khangawi pocket aduda section hapsel maya shumlep lambadagi tabli nganbada onsilai sakpham do karisu akai balaiti taseng ba mayagi sakpham aduni adubo ngasi uriba mayagi sakpham asiri masik mangaw hena thokugum tawi hanadagi ka hena kusuda ngawu mai thongdu su haifam khangdaba mawongda phasai nganbadi hanana mayabu khanjaba kawbana ngasi oirakliba mayagi matawosida mamitagi mapi sinthaduna mayabu yengli adubu thangdaba mikopta adu phajarabi mayado tapna kusu thangdraba amugum ngausilakli mai thongduda seliba singli kayagi mami tapna tarakli makoktagi hauraga makhong makhut punna prek thekpa hauraklami matawoduda nganba tongkhajikti halli amaromda mayesna kerosin chaisinba loisilakli mayagi akiba fanglaba saktamdo nganba tamna songsilakuna nganbagi makhawriado kanna si nganba ngayaktuda wakhal oihaudri seina kholaduna kanna hauna laurai ashomda mahesu nganbana lauribadu taribani madu tarubadagi masadu kiba pakatpa ashum hensilakli adubu masagi mathawodudi lepanati ashum kerosindu khaidoklaba matungda makhoigi kaduda sensinduna upu manungda ningthijana prem chanduna thamliba mamaga masiga makhoi ahum punna kapa photo ado puthoktuna thokli somna nganba magi leijabi pangal puthoktuna mayabu laktuna inthokli adubu maya hanba laiti laima yuda upchinuna angang masamugumna san saduna nganba tamna amuksu songsilakli hantakti nganba mikup naum singna laihawna mayabu tunglomdagi sat launa konsinduna phajeli angakpani mayagi mapangal nganbana kolido nanthoknaba kanna mukli amuksu nganbagi makhutto aroibi thaduna siktali tanjaduda nganbana kanna lauraklami mahesh nganbana lauraklibado mahesh taraduna makha tana wakhal khanthaba tawda lighter do sukhatuna makhuto thak ningna laimaide langsili lighter do hek langsin khibaga yumdo tabli dagi mai pumma sakpa horakli somda yumadu maina sakpa horakpadagi maya masado karigumba matawrakli masa pumba maina sakhibagumna koron huba ka thekpa hori nganba so somda mayabu thadokti maya lawa khongba tawduna koilei masado angang masamugumna kawbo thinbo kayo nganba tasengna mayabu fabagi pangal loisilakli mayagi yana sigliba khut adu natana atopaduna yamna wana tawduna poketagi phijeto lokthokli maya shaptra ama tawrakli mamai mamitto yengba yadri maya nganbabu lokthoknaba haidana yamna kanna honai maku faribado adubu nganbasu yamna kanna faribani ani adu muknabada mayana maning khangal halakpada nganba faglang aduda saphu kanna waisil ashum tawrakpaduda nganba mayabu kolambado thadokri phijeto sulai maida takri somda tabli saklakpaduna mayado mathaki kaado yausilakli maya laimaiduda phamthaduna saina khangbagi mahongda law khongli mamaidu sumatomda pungkhota kholi tanjaduda nganba kadugi akoibaduda koini kadugi maningadomda paliba thongnawado nganba fuk hawatuna shaptra tawripi mayabu ngamjabi thaduna laktuna singduna thongnawado tamna purakli aroiba oina kaduda tariba phijeto yengamlaga mayabu sena konsinduna thongnawdudagi songthakri somda mahesh sumangduda photo frame chanbada konduna higna kapli wangna sakhalakliba mairi adubu mathamoidu maset tana kaikri ashomna nganba masado sathina soklabani mayadi wakhal takitri ashumna maido ka hena sakhatpaduda laikai miyo yamani su uraduna amada pau pinaduna ising bartil amam puduna sensinnarai adubu ising bartil amamamdunadi karibu tawba ngamgani
ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯌꯨꯝ ꯑꯗꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯤ꯫ ꯃꯍꯦꯁꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯤ ꯂꯦꯡꯗꯦ, ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯍꯤꯛꯅ ꯀꯞꯂꯤ꯫ ꯁꯣꯝꯗ ꯉꯥꯟꯕꯒ ꯃꯌꯥꯒꯁꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯛꯇꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯅꯕ ꯇꯧꯏ, ꯀꯣꯏꯔꯥꯡ ꯂꯥꯡꯏ꯫ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯗꯗꯤ ꯃꯩ ꯆꯥꯛꯄꯗꯨꯗ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯦꯝꯆꯥꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯈꯟꯈꯤꯕꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯍꯦꯁꯄꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯑꯍꯜ ꯈꯔ ꯇꯧꯗꯨꯅ ꯑꯁꯣꯛꯄꯁꯤꯡꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡ ꯍꯞꯇꯥ ꯑꯃꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯉꯥꯟꯕꯗꯤ ꯃꯁꯥꯗꯨ ꯈꯔ ꯁꯣꯛꯈꯤꯕꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯥ ꯑꯃꯗꯅꯤ ꯃꯌꯥ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤ꯫ ꯃꯍꯦꯁꯇꯨ ꯃꯁꯤꯒꯤ ꯅꯥꯀꯜꯗ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯤ꯫ ꯐꯃꯨꯡ ꯃꯁꯤ ꯑꯗꯨꯗ ꯃꯈꯨꯠꯇ ꯃꯣꯟ ꯈꯥꯡꯗꯨꯅ ꯏꯁꯤꯅ ꯇꯨꯝꯂꯤ꯫ ꯑꯁꯨꯝꯅ ꯇꯨꯝꯂꯤꯉꯩꯗ ꯃꯍꯦꯁꯀꯤ ꯃꯃꯪꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯃꯥꯕꯨ ꯎꯔꯝꯃꯤ꯫ ꯐꯤꯖꯣꯜ ꯑꯉꯧꯕ ꯉꯥꯛꯇꯨꯅ ꯂꯩꯇꯦꯡꯕꯤ ꯃꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯃꯍꯦꯁꯄꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯗꯤ ꯏꯆꯥ ꯑꯅꯤꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯐꯪꯗꯅ ꯆꯠꯂꯦꯗꯣ꯫ ꯏꯃꯥꯅ ꯉꯁꯤ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯁꯦ ꯃꯨꯟꯅ ꯇꯥꯎꯀꯣ ꯅꯪ ꯅꯁꯤꯕꯨ ꯀꯩꯗꯧꯅꯨꯡꯗ ꯃꯤꯔꯥꯏꯒꯅꯨ꯫ ꯅꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯌꯨꯀꯣ꯫ ꯀꯨꯏꯔꯔꯣꯏ ꯅꯁꯤꯁꯨ ꯅꯈꯣꯏꯒꯤ ꯂꯛꯇ ꯇꯤꯜꯂꯒꯅꯤꯌꯦ꯫ ꯌꯦꯡꯉꯣ ꯍꯩ, ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯏꯪꯈꯣꯜꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯗꯥꯔꯨꯔꯒꯅꯨ꯫ ꯃꯄꯣꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯅꯈꯣꯏ ꯏꯪꯈꯣꯜꯗꯨꯗ ꯆꯪꯂꯒꯅꯨ꯫ ꯏꯃꯥꯅ ꯅꯈꯣꯏꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯤ, ꯏꯃꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ." ꯁꯤ ꯍꯥꯏꯗꯨꯅ ꯁꯛꯇꯝ ꯑꯗꯨ ꯑꯁꯨꯝ ꯃꯃꯤ ꯁꯥꯝꯈꯤ꯫ ꯃꯍꯦꯁ ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯗꯨꯗ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯔꯤ꯫ ꯃꯪꯂꯥꯟꯗ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯕꯗꯨ ꯃꯪꯐꯥꯎꯅꯔꯛꯇꯨꯅ ꯇꯥꯏꯕꯪꯗꯁꯨ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯃꯃꯤ ꯁꯤꯡꯉꯛꯂꯤ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯦꯁ ꯃꯃꯥꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯇꯥꯏꯕꯪ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯁꯤꯟꯊꯔꯛꯏ꯫ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤꯕ ꯃꯁꯤꯕꯨ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯖꯔꯛꯂꯝꯃꯤ, "ꯁꯦ, ꯅꯪ ꯍꯧꯒꯠꯂꯣꯕ, ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯅꯪꯗꯤ ꯃꯃꯥꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯝꯂꯣꯏꯀꯣ." ꯁꯤ ꯍꯥꯏꯗꯨꯅ ꯃꯍꯦꯁ ꯍꯤꯛꯅ ꯀꯞꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯁꯣꯝꯗ ꯑꯃꯥꯏꯕ ꯇꯣꯃꯥꯜꯗꯨ ꯑꯅꯥꯕ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯝꯃꯤ꯫ ꯃꯁꯥ ꯃꯃꯧꯁꯤꯡ ꯇꯧꯗꯨꯅ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯊꯥꯗꯣꯛꯇꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯃꯥꯜꯕꯨ ꯃꯊꯟꯅꯇ ꯃꯥꯒꯤ ꯀꯥꯗꯨꯗ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯥꯒꯤ ꯀꯥꯒꯤ ꯉꯥꯛꯁꯤꯜꯂꯝꯂꯤꯕ ꯊꯣꯡꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡ ꯐꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯕꯒꯨꯝꯅ ꯇꯧꯔꯤꯕꯗꯨ ꯃꯆꯥ ꯃꯃꯧ ꯑꯣꯏꯔꯕꯣꯏ ꯈꯟꯗꯅ ꯀꯔꯤꯁꯨ ꯅꯥꯆꯪꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯅ ꯋꯥ ꯑꯃꯇ ꯍꯥꯏꯔꯛꯃꯟꯗ꯭ꯔꯕꯗꯨꯗ ꯇꯣꯃꯥꯜ ꯎꯏꯁꯤꯜꯂꯤꯕ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯥꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯍꯩꯅꯗꯕ ꯁꯥꯃꯤꯜ ꯑꯃꯗꯤ ꯈꯔ ꯐꯪꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯑꯃꯥꯏꯕ ꯇꯣꯃꯥꯜ ꯃꯇꯣꯝꯇ ꯁꯣꯟꯖꯔꯛꯏ, "ꯍꯦ ꯊꯋꯥꯏ, ꯅꯪꯗꯤ ꯉꯁꯤꯁꯨ ꯅꯪꯕꯨ ꯂꯣꯏꯁꯤꯟꯕꯤꯕ ꯉꯝꯕ ꯂꯩꯇꯕꯅ ꯅꯪꯗꯤ ꯉꯁꯤꯁꯨ ꯂꯩꯔꯤꯕꯣꯏꯔꯦꯀꯣ." ꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜ ꯃꯃꯤꯠꯇꯨ ꯎꯏꯁꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡꯗꯨꯒꯤ ꯃꯈꯥꯗ ꯀꯔꯤꯒꯨꯝꯕ ꯃꯨꯔꯨꯝ ꯉꯪꯕꯒꯤ ꯃꯈꯣꯜꯒꯨꯝꯕ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯣꯃꯥꯜ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕꯁꯨ ꯉꯝꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯥꯔꯝꯂꯤꯕ ꯈꯣꯟꯖꯦꯜꯁꯤꯡꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ꯫ ꯇꯣꯃꯥꯜ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯊꯗꯨꯅ ꯑꯃꯨꯛ ꯇꯨꯝꯊꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤꯅꯣ ꯁꯛꯎꯗꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯇꯣꯃꯥꯜꯒꯤ ꯅꯥꯄꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯐꯤꯖꯦꯠꯇꯨ ꯀꯗꯥꯏ? ꯄꯤꯔꯛꯂꯣ꯫ ꯅꯪꯅ ꯑꯩꯒꯤ ꯐꯤꯖꯦꯠꯇꯨ ꯄꯥꯏꯔꯒ ꯑꯩꯕꯨ ꯉꯝꯒꯅꯤ ꯈꯟꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯩꯒꯤ ꯐꯤꯖꯦꯠꯇꯨ ꯄꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯅ ꯍꯥꯠꯀꯅꯤ." ꯇꯣꯃꯥꯜꯅ, "ꯀꯅꯥꯅꯣ ꯃꯁꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯁꯥꯔꯗꯅ ꯅꯪꯅ ꯑꯩꯕꯨ ꯍꯧꯖꯤꯛꯇꯤ ꯉꯝꯂꯒꯅꯤ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯈꯪꯖꯧ, ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯂꯕꯗꯤ ꯅꯪꯒꯤ ꯃꯍꯤ ꯃꯌꯥꯏ ꯄꯨꯝꯕ ꯂꯣꯏꯅ ꯆꯪꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗꯤ ꯈꯪꯉꯨꯅꯦ ꯅꯪ." ꯊꯋꯥꯏꯗꯨ ꯈꯥꯡꯅ ꯅꯣꯛꯏ, "ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯩꯅ ꯀꯤꯒꯅꯤ ꯈꯟꯕ꯭ꯔꯥ? ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯩ ꯈꯛꯇ ꯅꯠꯇꯅ ꯑꯩꯒꯤ ꯏꯆꯦꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨꯁꯨ ꯅꯪꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯕꯅꯤ꯫
ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯑꯩꯒꯤ ꯃꯍꯤ ꯃꯌꯥꯏꯅ ꯆꯝꯈ꯭ꯔꯕꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯉꯁꯤꯒꯨꯝ ꯑꯩꯒꯤ ꯃꯍꯤ ꯃꯌꯥꯏ ꯑꯃꯨꯛ ꯍꯜꯂꯛꯈꯤꯒꯅꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯃꯈꯣꯏꯕꯨ ꯍꯥꯠꯀꯅꯤ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯁꯤ ꯍꯥꯏꯔꯒ ꯊꯋꯥꯏꯗꯣ ꯈꯥꯛꯅ ꯅꯣꯛꯏ ꯑꯃꯥꯏꯕ ꯇꯣꯃꯥꯜ ꯉꯁꯤꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕ ꯈꯪꯏ ꯑꯗꯨꯕꯨ ꯇꯨꯡꯗ ꯀꯔꯤ ꯊꯣꯛꯂꯒꯕ ꯃꯗꯨ ꯈꯟꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯊꯋꯥꯏ ꯑꯁꯤ ꯃꯥꯡꯗ꯭ꯔꯤ ꯃꯨꯠꯇ꯭ꯔꯤ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯅꯁꯨ ꯈꯪꯍꯧꯕ ꯉꯝꯂꯔꯣꯏ ꯃꯁꯤ ꯈꯜꯂꯨꯕꯗ ꯃꯥꯅ ꯍꯦꯟꯅ ꯋꯥꯖꯔꯤꯕ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯊꯋꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯃꯉꯛ ꯁꯃꯗꯨ ꯘꯤꯠ ꯂꯥꯎꯅ ꯅꯝꯃꯛꯏ ꯇꯣꯃꯥꯜ ꯉꯥꯏꯍꯥꯛ ꯏꯛ ꯇꯧꯔꯝꯂꯒ ꯃꯥꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈ꯭ꯔꯦ ꯇꯣꯃꯥꯜꯅ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯊꯋꯥꯏꯗꯨ ꯇꯣꯃꯥꯜꯅ ꯍꯥꯏꯔꯝꯕꯒ ꯆꯞ ꯃꯥꯟꯅꯅ ꯃꯍꯤ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯆꯝꯊꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯟꯊꯕ ꯉꯝꯗꯅ ꯃꯥꯒꯤ ꯂꯩꯐꯝ ꯏꯪꯈꯣꯜ ꯑꯗꯨ ꯇꯝꯅ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯆꯍꯤ 8 ꯃꯨꯛꯀꯤ ꯃꯇꯨꯡ ꯃꯍꯦꯁ ꯑꯉꯥꯡ ꯅꯨꯡꯁꯤꯕ ꯑꯃ ꯄꯥꯝꯗꯨꯅ ꯁꯨꯃꯥꯡꯗꯨꯗ ꯍꯪꯀꯠ ꯍꯟꯗꯥ ꯆꯠꯂꯤ ꯑꯉꯥꯡꯗꯨꯁꯨ ꯃꯃꯤꯠꯇꯨ ꯇꯔꯥꯎ ꯄꯥꯡꯗꯨꯅ ꯃꯍꯦꯁꯄꯨ ꯌꯦꯡꯗꯨꯅ ꯍꯔꯥꯎꯅ ꯅꯣꯛꯈꯤꯗꯨꯅ ꯁꯥꯟꯅꯖꯔꯤ ꯏꯃꯨꯡꯗꯒꯤ ꯉꯥꯟꯕ ꯃꯥꯒꯤ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯍꯣꯕꯦ ꯊꯣꯛꯂꯛꯏ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯃꯍꯦꯁꯀꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄꯥꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯃꯈꯖꯥꯏꯗ ꯆꯨꯞꯄꯤꯗꯨꯅ ꯃꯆꯥ ꯊꯣꯏ ꯕꯥꯕꯥ ꯊꯕꯛ ꯆꯠꯂꯨꯒꯦꯀꯣ ꯃꯃꯨꯒ ꯃꯃꯥꯒꯅꯦ ꯐꯖꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ ꯉꯥꯟꯕꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯒ꯭ꯌꯥꯟ ꯇꯥꯕꯒꯨꯝ ꯑꯉꯥꯡꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯤ ꯉꯥꯟꯕ ꯑꯃꯨꯛ ꯍꯟꯅ ꯃꯆꯥꯒꯤ ꯃꯈꯖꯥꯏꯗꯨꯗ ꯅꯨꯡꯁꯤꯅ ꯁꯤꯛꯄꯤ ꯇꯟꯖꯥꯗꯨꯗ ꯃꯌꯥꯁꯨ ꯏꯃꯨꯡ ꯂꯣꯝꯗꯒꯤ ꯄꯔꯞ ꯊꯣꯛꯂꯛꯏ ꯗꯥꯗꯥ ꯕꯦꯒꯁꯤ ꯑꯃꯨꯛ ꯍꯨꯟꯗꯣꯛꯂꯒ ꯆꯠꯂꯒꯦ ꯍꯥꯏꯔꯤꯔꯣ ꯑꯁꯨꯛ ꯆꯥꯎꯕ ꯄꯣꯠ ꯑꯁꯤ ꯐꯥꯎꯕ ꯍꯦꯛ ꯀꯥꯎꯏꯃꯤ ꯉꯥꯡꯗꯨꯅ ꯊꯣꯛꯂꯛꯏ ꯃꯌꯥꯗꯨ ꯕꯦꯒ ꯑꯆꯧꯕꯗꯨꯃ ꯄꯥꯏꯔꯒ ꯉꯥꯟꯕꯅ ꯑꯩꯅ ꯀꯥꯎꯔꯁꯨ ꯅꯪ ꯄꯣꯠꯇꯨ ꯄꯨꯊꯣꯔꯛꯇꯣꯏ ꯂꯩꯔꯦꯗꯨꯗꯤ ꯃꯌꯥ ꯑꯉꯥꯡꯗꯨꯕꯨ ꯃꯍꯦꯁꯇꯒꯤ ꯂꯧ ꯆꯠꯂꯣ ꯅꯪꯁꯨ ꯂꯣꯏꯁꯤꯟꯖꯔꯨꯔꯣ ꯊꯦꯡꯉꯅꯤ ꯃꯍꯦꯁꯁꯨ ꯆꯪꯈ꯭ꯔꯦ ꯃꯌꯥꯅ ꯑꯉꯥꯡꯗꯨꯕꯨ ꯄꯝꯗꯨꯅ ꯉꯥꯟꯕꯕꯨ ꯊꯤꯟꯊꯣꯛꯏ ꯉꯥꯟꯕꯅ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯃꯃꯥ ꯂꯧꯗꯨꯅ ꯌꯥꯝꯅ ꯐꯖꯗꯧꯔꯤ ꯂꯩꯀꯥꯏꯁꯤꯗ ꯏꯆꯥꯅ ꯏꯍꯦꯟ ꯍꯦꯟꯗꯧꯔꯤꯅꯦ ꯃꯃꯥꯅ ꯇꯥꯅꯤꯡꯗꯦꯀꯣ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯑꯅꯤꯗꯣ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯄꯨꯟꯅ ꯅꯣꯛꯆꯩ ꯑꯁꯨꯝꯅ ꯉꯥꯟꯕꯁꯨ ꯆꯠꯈ꯭ꯔꯦ ꯃꯌꯥꯁꯨ ꯑꯉꯥꯡꯗꯨꯕꯨ ꯄꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯁꯤꯜꯂꯛꯄ ꯁ꯭ꯋꯥꯏꯗꯅꯤ ꯉꯥꯟꯕ ꯑꯣꯐꯤꯁ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯑꯗꯣꯝꯗ ꯍꯜꯂꯛꯂꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯣꯐꯤꯁꯇꯒꯤ ꯌꯨꯝꯗ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗꯣ ꯍꯥꯏꯗꯣꯛꯂꯨꯔꯤ ꯍꯜꯂꯛꯄꯗ ꯃꯌꯥ ꯍꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯏꯪꯈꯣꯜ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯣꯝꯗꯅꯤ ꯃꯥꯅ ꯂꯥꯛꯂꯤꯕꯗꯣ ꯑꯁꯨꯝꯅ ꯂꯝꯕꯤꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯉꯥꯟꯕ ꯃꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯀꯔꯤꯒꯨꯝꯕ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯊꯤꯜ ꯑꯃꯗꯤ ꯐꯥꯎꯏ ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗꯅ ꯑꯁꯨꯝ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯃꯌꯥ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯂꯥꯞꯇꯛꯅ ꯉꯥꯟꯕ ꯒꯥꯔꯤ ꯊꯧꯅ ꯏꯪꯈꯣꯜꯗꯨꯗ ꯌꯨꯝ ꯑꯅꯧꯕ ꯑꯃ ꯁꯥꯕ ꯂꯣꯏꯁꯤꯟꯗꯤꯕ ꯂꯩꯔꯤꯕꯗꯣ ꯉꯥꯟꯕꯅ ꯎꯔꯤ ꯉꯥꯟꯕ ꯏꯉꯛꯏ ꯒꯥꯔꯤꯗꯨ ꯈꯔ ꯀꯜꯂꯞ ꯊꯧꯗꯨꯅ ꯃꯄꯥꯗꯨꯗ ꯈꯥꯝꯃꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯕꯗꯤ ꯇꯧꯗꯦ ꯑꯗꯨꯕꯨ ꯅꯧꯅ ꯁꯥꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯩꯅꯣꯅꯦ ꯅꯧꯅ ꯁꯥꯕꯁꯨ ꯃꯥꯜꯂꯤ ꯀꯅꯥꯒꯤ ꯑꯣꯏꯔꯤꯕꯅꯣ ꯏꯪꯈꯣꯜꯁꯤꯁꯨ ꯐꯅꯗꯤ ꯆꯥꯎꯕꯅꯤ ꯅꯥꯀꯟꯗꯒꯤ ꯇꯞꯂꯤ ꯈꯣꯠꯆꯤꯟꯈꯤꯕꯗ ꯄꯤꯛꯇ꯭ꯔꯨꯛ ꯄꯤꯛꯁꯜꯂꯛꯂꯤ ꯇꯧꯔꯤꯁꯤ ꯑꯗꯨꯒ ꯌꯨꯝꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯂꯩꯀꯥꯏꯒꯤ ꯑꯣꯏꯔꯤꯕ ꯖꯥꯠꯂ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯔꯁꯅꯨ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯃꯆꯤꯜ ꯃꯅꯥꯎꯒꯤ ꯄꯨꯟꯁꯤꯒ ꯃꯔꯤ ꯂꯩꯅꯗ꯭ꯔꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯅꯠꯇꯦ ꯑꯩ ꯃꯈꯣꯏꯗꯁꯨ ꯄꯥꯎꯁꯦ ꯇꯝꯂꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯉꯥꯟꯕ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯔꯤꯕ ꯃꯁꯤ ꯂꯦꯡꯗ꯭ꯔꯕ ꯏꯪꯈꯣꯜ ꯑꯗꯨꯅꯗꯤ ꯉꯥꯟꯕꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩꯗꯨꯗ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯍꯧꯕꯒꯨꯝ ꯇꯧꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯕꯤꯀꯥꯁ NBSꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ